Maroiba Pausing Manipur Technical University Handak Chahidagi Hangduna session Honaba Thorang Tore Hana Education Minister Dr. K.H. Ratan Kumarna Phongdokre Model School Yankai Linkanaba Sarkari Thorang Naire Hana Education SK Director N. Pravina Phongdokre Amadi Asfagi Chaiteng Fankraba Singi Chapsaba Justice Fangriba Fawa Miam Galoina Apun Balup na Tabuk Tokigani Heidi Kurumzari Miang Tabiri Sungtaram Usari Hausi Bopumba Pausing Manipur Technical University Handak Chahidagi Hangduna session Honaba Thorang Tore Hana Education Minister Dr. K.H. Ratan Kumarna Phongdokre Thokchum Navakumar Memorial Trust Amadi Hekak Mapal Youth Development Committee Anina Sinduna Kunrapum Kendragi Manungda Leba Afaba Mahiri Singda Mapalak Shiva Ts Navakumar Memorial Meritorious Award Yantopagi Thoramda Minister na Wafamasi Phongdoki Bani Hekak Mapal Makhalekai Community Hall the Pangtoki Ba Thoram Aduda Local MLA Su Oiriba Assembly Speaker Ts. Lokeshwar, Manipur Chief Secretary Onabakishore Su Saruk Yake, Chief Secretary Onabakishore na, Afabam Mahere Ama Ohenbada, Mama Mapa Oibasina, Larika Mari Renabasing, Awara Pa Lehendana Bahonabaki Matakta, Mazasing na Toriba Tabak, Lamjat Sazat, Kudimak Nintina Yangshin Matautai, Haike. Speaker Ts. Lokeshwar na, Afaba Kunai Ama Purapada, Hora Liba Mahere Singi, Ajoba Taudang Lay, Mahere Singna Punsigi Tang na Batangkak Asida, Matam Mangan Bagi Mahuta, Larik Lai Sudapong ng Changbiu, Kundrapum Kendragi Oina Chaput Thorangi Tabuk Singda Henba Ming Chamagi Matakta Sana Konaba Masung Mahi Masingi Fibam Paganaba Honabada Sub Ming Changani Haike Minister Ratan Kumarna State Asigi Sel Tungi Fibam Fatrabasu Chief Minister Gip Inyang Makada Mahi Masingi Sector Gi Oinadi Ahenba Ming Tamduna Tabakaya Paikali Kundrapum Kendragi Upper Primary School Amadi Primary School Kuntraga Manga Sabalo Sinduna Atuba Matamda Sangana Bahonari Haike Finally, Maru was there. A quick Karino Halamutam resource, natural resource Sunate, Adia Lane Sunate, Adia Paisa Sunate, mineral Mayama, Leva, Sana Lupa, Mayam Sunate. Finally, Maru is a Mui was there. Other Mui by human resources, finally, Maru is there. So, what the Honam other than Apena, humans can see a resources of Samasaba Sokolpa, Sokolpa, Nama Sokolpa, Masi Karino, Karino Sokol and get the means is Sokolpa. Model School Yankai Linkanaba Sarkari Thorang Lady Hana Education SK Director N. Pravina Phongdokre Wafamasi GIPR na Sinduna Manipur Government Ki Department Sing na Paikaliba Tabak Thoram Sing Mipum Ting na Kangananaba Paring na Chatharapa Paumi Singa Unabagi Thoramda Mahana Phongdoki Bani Unakibadu SSA Additional State Project Coordinator N.G. Bhogen Amadi Additional Director Mangte Lalte Kom Susaruk Yake Director na Makatana Model School Singadu District Kudimakta School Manga Semgatuna Lamdamasida Quality Labor Education Purak na Bahonari Jingda Labor DI Office Sing Ningtina Tabak Tobang Ngamdaba Yauri Education Department na Government School Sing Semga na Bahonari ba asi Private School Sing Sitahanan na Banate Education Habasi Yamna Pak Job Sector ni Sarkar Kaltana Loina Baksangpa Ngamloy CCE Ningtina Chanaba Ngamdabaga Mari Lena na Hankiba Wahamgi Pokumda Ojasangi Maraktagi CCE gi Gyan Ningtina Laitaba Yawna Mapung Fana Mai Pakpak Ngamdabani Masigi Damak Akanaba Taurang Lokotuna Ojasang Training Pina Bahonari Inclusive Education Amadi Anowa Education Policy Chana Handuna Magun Leba Education Mahiri Sing the Pina Bahonari Habaga na Department Asina Local Liba Tabak Thoram Sing Ningtina Phongdoke Identification camp Mayam Tower Heraga Ngam Kis the Lady the kind of difficulties Mayam say Makogi special needs Mayam say identify Tower Heraga accessory Makada Koi special teachers go attendance Mayam Makoi Ladybird Mayam say district wise school Makoi cluster among Makoi divide away. Tawre Heraga Hariba Ngang Kisita, my severity of Magi Ladybird problem to give Matungin Yang Heraga mainstream Dobia Gadova Ngam Kisi schools the Pusilavi inclusive education concepts Makada Tauraga mainstream Tonganaba Honai
Thauromadugi makha chatharapo oina nongthilgi pung 3:30 chapa matamda Directorate of University and Higher Education gi pangthoki. Director C. Arthur, Additional Director RK School amadi OSD Planning L Iboyama Susar Yaki. Director Arthur na Manipurda College manga kangatuna virtual class tha asidagi haunana ba sem saba loire DM College, GP Women's College amadi LMS Law College punsinduna Cluster University linkana ba hotnabaga loinana Technical University amasu hangdona ba thaurang tauri. Award pa staff kaya mention na ba hotnari masigi mathakta Manipurda leriba college humbudraga humdoida Department Kuntragi subject Janiga Kuntraga Taruk Hangdoktuna Magun Leba Mahigi Thakpi na Bahonari DM College campus tagi lan na patata silambasing taktok na Bahonari Directorate Asina tongan ba scheme singi makada infrastructure semkat pagi thabak jathari adubu state ki fund wat pana semkat sagat pagi thabak jathabada khudung chadaba kaya mayuk nadaba nate hangduna leriba assistant professor gi from Janiga Maripu court ki case hek loibaga hapchinana ba thaurang leire yenaba kaya leibadagi Hauze college singe regular principal hapangam dabani athuba matamda hapna bakhanari mahiroi masing yamna class 12 ki level pass toropana loina bak sarkar ki college sinda ming chanba ngam dabagi kudung cha daba mayuk nei masigumba awara passing mention ba sarkar ki maikai dagi angamba thakta hotnari haike regular principal ama bolete nahan previous year around November da haibetare ekoi regular principal ani appoint rame amana Lilong Hauregi da aduga amana ekoi Manipur College da unfortunately ekoi ki Supreme Court na ekoi ki appointment order to quash to bire adu khangbagi ekoi handak mak ekoi kanu ki 28 government college principals ki requisition tauna na ba MPSC da thana bagi provision tawri Armed Forces Special Pass ek chetheng famkhraba singi chapsaba justice fangriba fawba miyam galoina thabak tawkigani haina Working Committee of Apunbanluki Coordinator Punindro Konsam Nangasi Taranitoi Suba Apunbanluki Mapok Kumon Thoramda Haikre Lamyan Basangnen the Pangthopa Thoram Aduda Mahana Makatana Apunbanlup Asi Organization Kuntra Henbana Punna Semba Loop Amani Lamdamasida Armed Forces Special Pass Eki Chaiteng Marakta Center Amadi State Ki Security Force na Miyoi Kayagi Punsi Mahan Kare Nupi Kayagi Ijet Temsing Naki Asiguma Thodok Kayagi Manungda Bamon Kampudagi Manorama Kobi Nupi Amasu Assam Rifles na tamchina ot nairaka hatki ek asigi makada thengnakiba awa chetheng kaya amadi thaudo aduda chenaba police personnel sing asi fawba matik chaba dandi amata pidri haike maruina haukiba mamangda thokiba Manipur police na hatkiba heroji ki wafum waishnu natraga monorma gi compensation phangiba targa shu hojik fawba befitting punishment amatadi haiba involvement security personnel sing da phangdaba se shugumbagi lehuriba machi heroji ki wari Hujik Lady Rabina, which is Hatkivari. Shumba case my among us for the Quay lady. Harry sing a simasi subsaba, Makoi important security personnel sing by the police Ogera, not under the Armed Forces Special Project Tobo Ogera, not the defective infinity of the Manipur Police Makata Boigera, Sumayam sing a sequoy, Makata and a quay, Changnabulina, Asumba justice sama Pangana Bigam Taquay, Makata and a quay, struggle to Gigani. High big messages in Marwina, Miam, the Pinabata, Nasi, Sumlaba, the 14th Foundation Day of the Working Committee of the Apunbanluki Foundation si Pangthok Sabon. Ngasigi Tharomaduda Apunbanluki Coordinator Langdon Laima Sunil Karam Joy Chingakam Amkilgi President PS Saki Laima Poide Lemerogi President L Memcho Wilema Kanglamai gi President Y Lerik Laima KWWA gi President AK Memcha Lemena Maroiba Musing Onesaru Yaki Tongan ba Civil Society Organization Kayagi Luchungba Sing Susaru Yaki ba Thorom Aduda Abspagi Chetheng da Lekidrabi Kayagi Mafam da Ikai Kumnaba Utuna Awaba Fongdoke Miyoi bagi haki damakta katholaba miyoi sing dasu Ikai Kumnaba Utuna Kudol Pot PK Chaliba chahi asigi January ki tang mari amadi April ki tang 16 da Manipur da thokiba yuwa haba aduna akai atoi to hankraba nupi keitel ani hauzik fawba semjin sajanbagi thabak amata mari leneba singna paikhatre yuwa haba thokraba matungda expert team kaya laktuna yengshinbagi matung inna keitel sing asida fambada kudung charoi haba wafam lakpadagi nupi keitel number 1 amadi number 2 asida famlamba miyoi lising ani rob matam kharagi oina Said Miner Mamang Johnston School gi maning thangba sarukta hongdoktuna lairi Mafam asida su famba chandabadagi chawna kudung chadaba kaya mayoknari
था तरेट मपुंग फारकलबा फाउबा कैथेलसिंग असिबु थवोइदना नाथैरगा थंबा हाइबसि सरकारना अचौबा इरांग थोकननबा सिनबनी नुपी कैथेलसिंग असि हाना ग्राउंड फ्लोर खक्तगी ओइना लेरंबदगी मथोल लोंबा कैथेल सारुबदगी नोमा नोमगी सिथरक्तुना मुतखिबा याबगी फिबमदा लेरे नुपी कैथेल अहुम असिदा टैक्स थिरगा मियोइसिंगना योलिबा मखल खुदिमकी पोलमसिंग इम्फाल शहर असिगी लमजाव सोरक्ता फमजिलक्तुना योनसिलक्पा असिना कैथेलसिंग असि सिथरक्नबगी अचौबा मचाक अमा ओइरे लालिबा तांग कुन फाउबगी मनुंगदा सेमजिनबा हौद्रबदी कैथेलसिंग असि सेम साबा हौद्रबा अमदि लोइसिनबगी मतम चपसाना खंगंद्रबदी नुपी कैथेल अहुमना अकन मखोंजंग चंगसिलगनी हाइना ख्वाइरबा नुपी कैथेल सिनफम अमदि सक्तम कनबन लुमना खंगलगली अमरोमदा युवा हाकिबा अदुदा अकाय अतोय अमता यावखिदे हाइना फोंदोखिबा मनिंग थंबा कैथेलगी संग असिदि सिदोपगी थबक यामना कन्ना चथरी मरी लेनबा PWD गी ऑफिशियल अमना करिगिदमक्ता अकाय अतोय अमता थोखिदबा कैथेल संग असिबु सिदोलिबनो हाइबा खंगदे मसिगी मतंगदा सरकार की माइकेदगी वाफम अमतसु मियाम खंगना फोंदोकपा लेते हाइना अंगपा फोंदोकली Joint Committee on Inner Line Permit System JCRPS na Manipur ki Chief Minister da ngasi memorandum ama pisingkre haina JCRPS ke convener in charge BK Morangcha na paumi singda phongdokre kai sampata leba JCRPS ke office da pangthukiba mifam amada ngasi pisingkiba memorandum aduda famga doriba nongju mifam asida ILP ki anoba bill ama pass tawgadabani पास तौगदरबा बिल अदु हिल एरिया कमिटी चुराचांपुर की JAC अमदी मियाम खंगना पुथोकदबा ओइबना बिल अदु मांगजौनना मियाम दा खंगनबियु भारत सरकार की मखुता लेखरबा बिल अनि अदुसु प्रेसिडेंट ना चनदनबा होनबदा मणिपुर गवर्नमेंट ना लौगदबा थौदांग सिंह जब चाना लौबियु हौखिबा चही की अगस्त तांग कुमंगादा मणिपुर गवर्नमेंट अमदी JCRPS अनि की मरक्ता यानकिबा एग्रीमेंट सिंह थबक्ता ओंथोकदबनी ममांग चहीदा JCRPS की इहौदा तोंगान तोंगांबा थौदो कयागा मरी लेनना रतन की मथक्ता केस हुंबुद्रागा मंगा पांसिनबा पेंदबा फावी रतन की मथक्ता थंबा अथिंगबा लौथोकदबनी लेबाकी इहौदा चंगसिनकिबा तोंगान तोंगांबा खोंजंग कयाबो FIR ओइना ओंथोक्तुना रतन की मथक्ता चार्ज तौबा यारोय इंग्लिसनी तरा मंगागी अगस्त कुमंगादा सरकारगा यानकिबना थोकिबा थौदो कया अमदी इहौ खोंजंगदा पुलिसना फाकिबा मियोय कया कंडीशन अमता यावदना थादोक्तुना पुनमक यानख्रबा ngaतनी अदुगा नौहौरना केसिंग अदुबु पुथोक्तुना रतन की मथक्ता मराल सिबा हाइबासी अफबो ओइरोय हाइके मांगना मखा तारादुना JCRPS की हौजिक कन्वेनर ओइरिबा BK मोरांगचा ना पाइरंबा फाइनेंस की थबक NG देवाना पाइरगनी अमदी असिस्टेंट पब्लिसिटी अफेयर्स कमिटी दना SS अजिना पाइरगनी ngasiदगी BK मोरांगचा की मिंगदा चनरंबा सही अमता चनरोय हाइना कन्वेनर ना मखा ताना फोंदोखे येलोमी कन्ननवी दमकता चंगचलिबा खोंजंगसिगा मरी लेनना अखोय मखाता ना अखोयना हुजि चंगचनगदबा सिंगदि अखोय हाना मणिपुर गवर्नमेंट गे यानकिबा एग्रीमेंट सिंग ngasi फावबा थबकता ओंथोक्तबा अमदि अनोबा बिल से असेंबली दा नंगनबा सुंसोय सोयदना पुथोक्तुना कोई पास तौगदबनी हाइबगी तक्सनबा ओइना लालिबा तांग 15 दगी जिरी लंबी अमचुंग दिमापुर लाइन दगी चंगलकपा ननमनपुर मितोप सिंह अखोई सकताक से यावदबा सिंह चेक तौदुना अखोई फागलगा अखोई पुलिस सिनबगी थबक अखोई चंगजनबा हौरगनी अदुगा लोनना अखोई हाइबसिगी मखा ताबदा वाकत मिफम ह्यूमन चेन चिंगबा तोंगान तोंगान मखलगी अखोई खोंजंग चिंगचु मखा ताना लेपल लेतना अखोई चंगजनबा हौरगनी हाइना मियामदा मीडिया सिंह कुतांगदे अखोइना लौथोक्सरी रतनदा वांटेड लाउथोबबु यानिदबा फोंदोक्तुना मसी मतंगदा सेमकिबा JAC ना चथरपा खोंजंगी सरुक अमा ओइना ngasi akam पातलेबा नैलेट की महिरोय ओजा सिंह अमदी नॉन टीचिंग स्टाफ सिंह यावना वाकत मिफम पांगतोक्रे मणिपुरदा ILPS नहालु मियामगी लुचिंगबा रतनदा सिरिबा मराल खुदक्ता लौथोउ रतनदा मराल पिसिनबा यानिंगदे हाइना दाबी तौके वाकत मिफम अदुदा सरुक याकिबा नैलेट की फैकल्टी मेंबर S जुगेश्वरना रतनबु वांटेड लाउथोपा हाबिसि मियामदा चममनबा पोहनबनी लौतुनबा मानबा थवोंग असि लौथोक्तुना मणिपुरबु शांति ओइबा लमदम अमा ओहेंसि फोंदोके बिल पास तौग्रब मतुंग एक ओललु हाइबगी मतुंग ngainani ngai marak asida गवर्नमेंट ऑफ इंडिया ना एक ओन बजादबगी अदुंबा विथहेल तौरपगी तंजा असida रतनबु वांटेड लाउथोरकपा असि एकोई प्रजा सिंगम चमम हनबा मसिन मरम वरगा एकोई मिशन प्रजादा अदगी तौरी इरांग सिन स्टूडेंट एकोई खुनाइदा लाइलेसु तंबदा पुंग लेता हंदबा मसिरुम कया मसी पेन फोंदोक्तुना रतन वांटेड लाउथोक बसि लाउथोक पियु
British ki mayauta lantheng na badagyaw kiba Gorkha Freedom Fighter Niranjan Singh Setri gi mita Manipur gi bafam chaba amada kinna na bohonaragani haina IFCD Minister ngamthang haukim na phongdokre ngasi cha hazar da leba community hall da pangtopa saknaraba Nepali jati gi sereng iba Vanu Jayanti gi chahi chaniga ahum surakpagi mapokuma thoramda minister na wafam asi phongdokibani Thoramada All Manipur Gorkha Student Union gi Secretary Lok Bahadur Adhikari amadi Nepali Sahitya Parishad Manipur gi President Lok Bahadur Basne susarya ke Parishad asina sindana pangthokiba thoramada Bahadur Adhikari na Manipur da Nepali jati asi missing lising humpurom leire adubu jati asi hiram khudingda sothaduna leire Manipur Sarkar na Assembly da makoi gi damak yaifana ba thabak lokar haningi Imphal da Nepali Mahiri Singh Lairik Lingthina Tamba Fangnaba Hostel Amasu Sabinaba Sarkar ge Puning Chingsin ke Minister Ngamthang Haukipna Manipur gi damak British ka lanthengna bada lekhidraba Niranjan Singh Setribu Manipur gi miyamna kauthopa chumloi Maki mitam ama Imphal gi mafam amada thamnaba amadi Nepali taba mafam dasu mitam ama thamba tangai pade phongdoke Haibadi Manipur kannabage British alan son matamda masi hang to ba miya malaria habse masi di hoya proof phangai haba masi naga cabinet meeting dasu cabinet dasu puthok gini honorable chief salevar dasu haibaja ba haigini Imphal dasu magi statue thamba magi function pangthok da masi jaw khanba akoi district dasu jarabadi kanda topi na 4000 asida magi statue ma Shame laga, sahi khudin magi photo sida lei kallaga Manipur ge achawa sang honorable Chim Sal khangde kana khangde ko khal laga Manipur ge damak ta British galan so na bada asiba khoi ge subira Narayan Singh Setri habase magi photo da sahi khudin lei kallaga khoi Manipur da Nepali si kayamak British ga so na bada pathwai kapra habase Manipur praya section khudin makta District Health Mission Society Imphal is na sinduna thakai ama chathagadaba intensified diarrhea control program gi sarugama oina ngasi Imphal is ki kairau litan makhong urupta haudokre tharomada District Health Society Imphal is ki chairman su oriba DCM Joy District asigi CMO Dr Pusparai amadi KMDC gi chairman MI Khan susarya ke PAC Kairau Makting amadi school gi Mahiri Singh yauna pangthokiba thoramadada wanga kibasingna malemdagi diarrhea laina muthatpa amadi sanitary latrine thamduna afaba ising sizinasi laina asidagi misi mina thoktanaba thakai ama chathagadoriba program asida miyam puna saruk yaduna khangminasi phongdoke DC Joyna Primary School gi oja singna pikliba angang sibu matau karamna khut sa hamduna lu nana lehangani haibasi khangan batangai fade afaba ising sizinaba amadi sanitary latrine imthong khudingi leiraba matamda leina asitagi nga topa ngamgani haike yamna lu nana leiba aduga afaba ising thapa maroina ekoi sanitary latrine hazwai gre aduga drinking water afaba adumba jiwale control to ngamgani haibari thajabani BJP Thaksi Khasi Leba Miyamda Good Governance ama pina bahona riba party ni haina BJP Manipur Pradesh ke in charge ex minister Marangthem Hemantana phongdokre ngasi nichapa chuthekta leba party ke officer ex minister Samuel Jindai amadi ke Biren yauna paumi singa unaba amada wafamasi phongdokibani ex minister Samuel Jindai na phongdokibada chingdadi government daitabaga pangkhak oire National Food Security Act makada miyamna cheng kg lupa ahumda pangadabadu lupa taruk natraga taranithoi da pangduna leire mari renaba miyoi sinda wakat lurabasu underground loop singna makoigi quota kakhibadagi mamal wangkatpani haiba wapam phongdorake maramaduna government asina underground loop singa samnaba oibana anti people oire haiba wapam phongdoke ex minister Birena Jiri mapu pandaba mafam ama oire jiri gi ADC leitaba chahi ama henjilale jiri da leiba department singi makok thongba officer singsu amata leitre amaromda Imphal jiri lambi gi hauzik oriba fibam asi athubada miyeng changhaudrabadi hena khudong thiningai oiragani haike president in charge M Hemantana makhatana afaba lengak ama miyam da piba haibasi BJP gi pandamni anoba BJP gi thaupuba sing lakpadagi party asi hena Thaksi Khasi leiba amade mapangal kanba ama oire Tongan Kendra Singda BJP ki candidate oigani haina thorak liba singna ticket phangautre haiduna party thadokuna chapi ganu
ticket fangnaba mioi aduda punna mateng pangbiduna Congress lengak maithiba pinanaba honasi lengak asina state ki ex checker dagi paisa kaya arembada manghanduna miyambu wahalle amadi tongan ba department singda employees sing mathau ningthina mathau tawdre haina phongdoki Manipurda kendra khudimakta BJP bu nungsibiduna maru mapang singna leader singna kendra da vote yamna ba honori basida ticket tanabam thoi phangnaba honabam thoi party na decide torokani official oiba candidate ama madu le piraba matamda mahanga se ticket phangogdre haiduna amuk vote election bai base party da minam boigani nat adu da natana parda da su minam boigani adu na ni hangna akhoi Manipur ki BJP ase yamna discipline oiba amada koina priority pini haise madugi discipline do nganga chatpam oirgadi hajik leiba Congress sarkar se inthu bada yamna mai pakani Manipur Legal Services Authority na nomagi oba legal awareness game ama pangthokre thoromaduda MES ke joint director Avira Mongjam State Alliance on Injecting Drug Use Program ke convener N Bobo yauna social welfare ke official sing susaru yake joint director Avira Mongjam na high risk group ta leriba mioi sing asibu mioiba oibana makoi gi kari hak lebage habadu khangnaba awareness program asi pangthokpani haba wafam thamki ngasi changjaleba program si miam da hena gyan tahanaba amasung HRG community sing sisu makoi mioiba moibanina moigi damakta kari right lebage makoi su right sing adugi education aduga loina moina tawgadaba adugumba duty mayam ama human right to respect to bai base yamaro part ama oiramnina aikoi drug user boro natraga any transgender community natraga any group amabu aikoi na tathi tawoina tawdanabagi wakhalon adu miyam da su challenge damakta asigumba aikoi clean drive loina awareness program se aikoi paika chabani Patsoi Kendra ki manung chana leba takyal khongbal maning lekai da National Food Security Act ki card phangdaba amadi thaknaba ising phangdaba yauna hiram kaya da sotana leba ki mayokta lamdamadom gi miyamna lekai asida wakap mifam pangthokre ngasigi wakap mifam aduda saru yakibi nupi amana Patsoi Kendra ki mihut oibata natana Minister Oiriba AK Mirabai na ngasi fawba mafam asida laktuna awadapa amata hangbiba leitri mikhal gi matamda sak utpa natana nongmata laktri haina phongdoki Singda dam naklabasu mafam asida ngasi fawba thaknaba ising phangdre lambi sembi dabana khudongcha daba kaya miyamna mayuknare haike Security Act matang da khoigi lamdam asida food security Act ki card amata phangba leitre seng oire khoigi March tha dagi seng yen basu leitre kerosene phangdre chini phangdre aduga khwaidagi maru oiba port amana khoigi singda inang nakpa jaga saisida toti sing phangdaba sahi 10 mu phare aduna khoi saigida angang chenba kaya dedi mauna kaya ju problem oina duna turendei sing sinna bawa physically hairaga sinna bawa yaunare minister na khoi sai sigi oiba karigumba mieng amata su sangbidare mana khoi gi cheng chak punamak sum bambon kang karikra da yenthokpidana leire aduna lekai sida wanari ba low sing pantha sida khoina wajari base minister amana amtang yengbiraga khoina pendaba se amtang di phungdok sari mana su mieng amta sangbiraga tang khongban hai balamdam se kari lege habdo nong mata su yengsan bibagi wakhal da leijadre aduduna mana amtang yengsan biraga bon matam da dima hekta lakaneba adu khoina penjadeba member ama oina khoina penjadeba Manipur Sarkar amadi District Administration na tongan ba isu singda Chandel Naga People Organization bu namthak tawduna leire haina organization asina khangalakli haukibe inglisini tara mangada Chandel da thokiba landslide amadi ising ichawi awaba taraba simu mateng pangnaba Bharat Sarkar ge rural development na pirakiba senfam mapungfa na pangananaba mari lenaba district ki puning chingsilagli District Administration na hiramasida kariguma miyeng amata changbidaba asi laibak thibani haidi District asida ladiba department singi office sing organization ge mihut singna hakthengna na chatuna yengshinbaga loinana mathau fazana tawdaba official singi mathakta thabak lakholagani haidi Malem gi mafam ataida pangthoknabago Manipur da su tidim lambida leba ISKCON gi mani mandir da ISKCON chahi yankai subagi thoram pangthokre ISKCON Imphal branch na senduna pangthokbe thoram aduda society asigi life patron member core member yauna miyoi kyana saru yake ISKCON Imphal branch ke Bhakta Banamali Das na Englising Machamapan Marfudra Tarukta Swami Prabhu Pathana Yamna Wana Honaduna ISKCON asi haudokibani
ISKCONꯗ tongan tongan ba dharma gi miyoi kaya su yauri haiba wafam phongdoki